ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯀꯧꯕ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯃꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅ ꯀꯩ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯕꯣꯏꯔꯦ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯊꯟꯇꯅꯤ ꯑꯗꯨꯅ ꯆꯥꯛꯊꯣꯡ ꯐꯤꯁꯨ ꯇꯧꯕꯤꯅꯕ ꯂꯩꯇꯕꯅ ꯑꯍꯤꯡ ꯑꯍꯤꯡ ꯀꯩ ꯑꯣꯟꯗꯨꯅ ꯀꯣꯏꯅ ꯃꯆꯤꯟꯖꯥꯛ ꯇꯥꯟꯕ ꯆꯠꯄꯣꯏꯔꯦ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯑꯃꯗꯤ ꯀꯩ ꯑꯣꯟꯗꯨꯅ ꯀꯣꯏꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯥꯛꯄꯗ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯍꯅꯨꯕꯤ ꯑꯗꯨ ꯍꯧꯗꯣꯛꯂꯨꯔꯦ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯀꯩꯕꯨ ꯀꯩꯑꯣꯏꯕꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯨꯕꯗ ꯄꯥꯈꯠꯈꯤꯗꯨꯅ ꯃꯈꯣꯟ ꯅꯤꯛꯅ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯎꯟꯁꯥꯁꯨ ꯏꯈꯨꯏ ꯈꯨꯏꯔꯦ ꯆꯥꯕ ꯍꯧꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯋꯥꯡꯒꯤ ꯌꯨꯝꯊꯣꯡꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯊꯣꯟ ꯀꯥꯔꯛꯄ ꯊꯕꯥꯇꯣꯟ ꯀꯧꯕꯤ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯌꯥꯎꯖꯕꯤ ꯑꯃ ꯂꯩꯕꯅꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯀꯣꯟꯕꯅꯤ ꯃꯥꯕꯨ ꯐꯥꯔꯒ ꯆꯥꯎ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯅꯤ ꯃꯕꯨꯡ ꯇꯔꯦꯠꯁꯨ ꯃꯌꯨꯝꯗ ꯂꯩꯇꯦ ꯂꯂꯣꯟꯕ ꯆꯠꯈꯤ ꯍꯅꯨꯕꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯊꯕꯥꯇꯣꯟꯕꯨ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦꯗꯣ ꯃꯗꯨꯗꯤ ꯀꯔꯝꯅ ꯊꯣꯡ ꯍꯥꯡꯍꯟꯒꯗꯒꯦ ꯍꯥꯏꯅ ꯍꯅꯨꯕꯤꯗ ꯍꯪꯕꯗ ꯍꯅꯨꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯊꯕꯥꯇꯣꯟ ꯅꯕꯨꯡ ꯇꯔꯦꯠ ꯂꯥꯛꯂꯦ ꯊꯣꯡ ꯍꯥꯡꯂꯨ ꯍꯥꯏꯔꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯍꯅꯨꯕꯤꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯊꯕꯥꯇꯣꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯊꯕꯥꯇꯣꯟ ꯅꯕꯨꯡ ꯇꯔꯦꯠ ꯂꯥꯛꯂꯦ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯊꯣꯡ ꯊꯤꯜꯂꯨꯕꯗ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯃꯈꯣꯟ ꯃꯥꯟꯗꯦ ꯊꯣꯡ ꯍꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯟꯅ ꯊꯣꯡ ꯍꯥꯡꯂꯛꯇ꯭ꯔꯦ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯁꯥꯎꯅꯤꯡꯂꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯅꯨꯕꯤꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯊꯕꯥꯇꯣꯟ ꯆꯥꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯏꯕꯦꯟ ꯅꯪ ꯑꯣꯏꯅ ꯆꯥꯕ ꯇꯥꯔꯦ ꯍꯥꯏꯔꯔꯦ ꯁꯤꯅꯤꯡꯗꯕ ꯀꯧꯕꯅꯤꯅ ꯍꯅꯨꯕꯤꯅ ꯑꯩ ꯍꯥꯡꯗꯣꯛꯍꯟꯒꯦ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯦ ꯊꯕꯥꯇꯣꯟꯒꯤ ꯃꯌꯨꯝ ꯌꯧꯕꯗ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯍꯅꯨꯕꯤꯅ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯏꯕꯨꯡ ꯇꯔꯦꯠꯀꯤ ꯏꯕꯦꯝꯃ ꯊꯕꯥꯇꯣꯟ ꯇꯔꯦꯠ ꯁꯤꯡꯖꯥ ꯇꯥꯟꯕ ꯂꯂꯣꯜꯂꯨꯕ ꯆꯠꯂꯨꯕ ꯅꯕꯨꯡ ꯇꯔꯦꯠ ꯂꯥꯛꯂꯦ ꯊꯣꯡꯒꯤ ꯅꯥꯇꯩ ꯀꯥꯡꯂꯨ ꯄꯣꯔꯣꯟ ꯇꯔꯦꯠ ꯁꯠꯂꯨ ꯊꯕꯥꯇꯣꯟꯅ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯃꯈꯣꯟ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯗꯗꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯨꯔꯦ ꯍꯅꯨꯕꯤꯗꯨꯗꯤ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯣꯠꯈ꯭ꯔꯦ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯊꯕꯥꯇꯣꯟꯕꯨ ꯅꯝꯗꯅ ꯐꯥꯔꯒ ꯃꯌꯨꯝꯗꯒꯤ ꯄꯨꯈ꯭ꯔꯦ ꯂꯂꯣꯟꯕ ꯆꯠꯈꯤꯕ ꯃꯕꯨꯡ ꯇꯔꯦꯠ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯏꯂꯥꯎ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯗ ꯆꯤꯡꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯊꯕꯥꯇꯣꯟꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯪꯕꯗ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯦ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯃꯆꯟ ꯊꯤꯕ ꯊꯣꯔꯛꯂꯦ ꯑꯗꯨꯕꯨ ꯐꯅ ꯊꯤꯗꯨꯅꯁꯨ ꯃꯆꯟꯒꯤ ꯈꯣꯡꯒꯨꯟꯗꯨ ꯂꯤꯕ ꯐꯪꯗ꯭ꯔꯦ ꯑꯁꯣꯝꯗꯅ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯊꯕꯥꯇꯣꯟꯕꯨ ꯆꯥꯛꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯎꯃꯪ ꯑꯃꯗ ꯄꯤꯛꯈ꯭ꯔꯕ ꯀꯥꯡꯄꯣꯛꯁꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯝꯕꯣꯏꯔꯦ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯅꯨꯡꯇꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯄꯨꯁꯤꯜꯂꯛꯂꯒ ꯊꯕꯥꯇꯣꯟꯕꯨ ꯊꯣꯡꯍꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯕꯨꯡ ꯇꯔꯦꯠꯅ ꯊꯕꯥꯇꯣꯟꯕꯨ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯎꯃꯪ ꯋꯥꯃꯪ ꯐꯥꯎꯗꯨꯅ ꯂꯦꯞꯇꯨꯅ ꯊꯤꯔꯛꯄꯗ ꯅꯣꯡꯃꯗꯤ ꯎꯃꯪꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯃꯆꯟ ꯅꯨꯄꯤ ꯂꯩꯕꯗꯨ ꯎꯔꯨꯔꯦ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅ ꯆꯠꯂꯒ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯃ ꯂꯩꯕꯗꯨꯁꯨ ꯎꯔꯦ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯃꯆꯟꯅꯨꯄꯤ ꯊꯕꯥꯇꯣꯟꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯕꯨꯡꯁꯤꯡꯅ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯊꯕꯥꯇꯣꯟꯗ ꯈꯪꯍꯜꯂꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯊꯕꯥꯇꯣꯟ ꯃꯕꯨꯡ ꯇꯔꯦꯠꯀ ꯎꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯐꯝꯗꯨꯗꯒꯤ ꯊꯨꯅ ꯆꯥꯡꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯁꯤꯜꯂꯦ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯇꯣꯟ ꯎꯇꯣꯡ ꯃꯈꯨꯜ ꯑꯅꯤꯃꯛ ꯄꯨꯕ ꯑꯃ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯄꯣꯔꯦ ꯅꯨꯄꯥ ꯆꯥꯛ ꯊꯣꯡꯅꯅꯕ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯎꯇꯣꯡꯁꯤ ꯄꯨꯔꯒ ꯈꯣꯡꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯄꯤꯔꯨ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯎꯇꯣꯡ ꯑꯍꯣꯕ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯦ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯕꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯕꯨꯡ ꯇꯔꯦꯠ ꯊꯣꯔꯛꯂꯒ ꯀꯩꯕꯨ ꯀꯩꯑꯣꯏꯕꯒꯤ ꯃꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯦ ꯃꯆꯥ ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯂꯝꯂꯦ ꯑꯗꯨꯒ ꯃꯆꯟ ꯅꯨꯄꯤ ꯊꯕꯥꯇꯣꯟꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯃꯅꯤꯡ ꯍꯣꯕ ꯎꯇꯣꯡꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄꯗꯨꯗ ꯁꯣꯛꯄꯒ ꯀꯥꯈꯠꯂꯛꯄꯒ ꯌꯨꯕꯒ ꯇꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯉꯝꯗ꯭ꯔꯕꯣꯏꯔꯦ ꯑꯁꯨꯝꯅ ꯁꯣꯛꯏ ꯀꯥꯈꯠꯂꯤ ꯌꯨꯈꯤ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯩꯕꯗꯨꯗ ꯎꯊꯛꯇ ꯀ꯭ꯋꯥꯛ ꯑꯃꯅ ꯉꯁꯥꯏꯗꯒꯤ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯣꯏꯔꯦ ꯑꯗꯨꯗꯒꯤ ꯀ꯭ꯋꯥꯛꯅ ꯃꯥꯒꯤ ꯑꯄꯪꯕ ꯃꯇꯧ ꯑꯗꯨ ꯇꯥꯛꯇꯨꯝ ꯇꯥꯛꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯈꯣꯡꯂꯛꯄꯣꯏꯔꯦ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯅꯅꯤꯡ ꯅꯃꯥꯡ ꯍꯣꯇ꯭ꯔꯣꯡ ꯍꯣ ꯅꯇꯨ ꯂꯩꯃ ꯀꯥꯡ ꯀꯣꯛ ꯀ꯭ꯋꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯡꯂꯛꯄꯁꯤꯗ ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯑꯍꯣꯕ ꯎꯇꯣꯡ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ ꯃꯌꯨꯝ ꯌꯧꯕꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯇꯣꯟꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯠꯇꯣꯛꯂꯒ ꯊꯝꯂꯝꯕ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯌꯨꯝꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯃꯁꯤꯗꯒꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕꯣꯏꯔꯦ ꯑꯆꯥ ꯂꯥꯛꯆꯩꯗ ꯂꯩꯔꯝꯕꯗꯣ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯟꯒꯤ ꯃꯌꯨꯝꯂꯣꯝꯗ ꯊꯕꯥꯇꯣꯟ ꯊꯤꯕ ꯂꯥꯛꯑꯦꯗꯣ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯊꯕꯥꯇꯣꯟꯒꯤ ꯃꯌꯨꯝꯂꯣꯝꯗ ꯃꯥꯕꯨ ꯊꯤꯕ ꯁꯣꯏꯗꯨꯅ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯕꯨꯡ ꯇꯔꯦꯠ ꯈꯪꯂꯗꯨꯅ
ꯃꯈꯨꯠꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯦ꯫ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯊꯕꯥꯇꯣꯟꯒꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯗ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯕꯨꯡ ꯇꯔꯦꯠ ꯑꯗꯨ ꯆꯣꯡꯊꯣꯔꯛꯇꯨꯅ ꯀꯩꯕꯨ ꯀꯩꯑꯣꯏꯕꯕꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯎꯇꯨꯞꯅ ꯊꯣꯝꯗꯨꯅ ꯍꯥꯠꯇꯣꯛꯑꯦꯗꯣ꯫ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯊꯕꯥꯇꯣꯟ ꯃꯕꯨꯡ ꯇꯔꯦꯠꯀ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯕ ꯑꯣꯏꯔꯦ꯫ ꯅꯝꯖꯥ ꯅꯝꯊꯣꯛꯅꯗꯨꯅ ꯍꯥꯏꯕꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ꯫ ꯅꯝꯖꯥ ꯅꯝꯊꯥꯛꯅꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ꯫ ꯊꯕꯥꯇꯣꯟꯒꯤ ꯃꯐꯝꯗ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯁꯖꯠ ꯆꯠꯂꯨꯕ ꯀꯩꯕꯨ ꯀꯩꯑꯣꯏꯕꯒꯤ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛ ꯐꯪꯈꯤ꯫